अहनबदा हाउस फाउबगी मरोइबा पाउ पिजरी अनौब लैंगाक सेंबगी वाफम लैखाई ताद्री मणिपुर की बजेट पार्लियामेंट पुथोकनबा सेम साबा हौरे हाइरी टूरिस्ट स्पॉट ओइबा खगनतना लाइफम अम ओइरिबा कंगलागे नोंगचुफ थंगबा गेट की मफम कयादा अमांग असोइ तौसिनबना मियामना हंगोइबा फाउनरे अमदी अहानबा वंदे भारत स्लीपर एक्सप्रेस ट्रेन गुवाहाटी अमसुंग कोलकाता की मरकता चेलगनी खुरुमजरी ISTV पाउ मिरेंग ताबिरिबा पुनमकपु तराम नौकचुरे हाउस फाउबगी मरोइबा पाउसिंग मियामदा पिजरी ममांग सही के फेब्रुआरी 13 स्टेट असिदा प्रेसिडेंट रूल थमलखिबा अमदी प्रेसिडेंट रूल असि महुसाना सही अमदगी हेना थमदबना मरमना थमनदब मरमना फेब्रुआरी के 13 फाउबगी ममांगदा मणिपुर अनौब लैंगाक अमा सेमननब होनरिबा वाफम ngasi फाउबा लेखाई ताबा ngamdana leiri थासिगी तांग तराग मरीदा यूनियन डिफेंस मिनिस्टर राजनाथ सिंह अमदी बीजेपी की नेशनल जनरल सेक्रेटरी BL संतोष गुवाहाटी दा लाकदोरिबा सिदा बीजेपी की MLA सिंह उनदुना अनौब लैंगाक असिगी मतांगदा अरोइबा वारी सानरबा याई हारी लैंगाक लोन नैनब सिंगना फोंदोरकपगी मतुंग इना करिगुंबा मणिपुरदा PR मखा सांगदोके हारबदी पार्लियामेंट की अखनबा अयाब लौबा ECI की रिकमेंडेशन नत्रगा पार्शियल इमरजेंसी लाउथोकपा मथौ ताबना हाइबा फिबम असि तादनबा सेंटरना करी करंबा लंबी यातकदगे हाइबा हाउजिंगमकी ओइना हाइबा ngamde हाइरी अमरोमदा अनौब लैंगाक अमा लाकपा तारबदी मदुदा चीफ मिनिस्टर की फम ओइरकपा याई हाइना पानरिबा हानगी चीफ मिनिस्टर N वीरेन स्पीकर TS सैतबर्टा गोविंदास कोंथौजम TS विश्वजित अमदी डिंगालुंग गांगमैन चिंबगी मिंग पनरी मैतै मरक्तगी चीफ मिनिस्टर ओइरकपा तारबदी इरांग अमुक मखा सामथरकपा याबगी ओइथोकपा लेबना नागा MLA सिंगी मरक्तगी अमबु चीफ मिनिस्टर की फम हाबलगा मैतै अमसुंग कुकी की MLA अनि डिप्यूटी चीफ मिनिस्टर की फम पायहंदुना लैंगाक सेमलकपा याय हाइना मोट पिरकपा लैंगाक लोन नैनब सिंगना याउरी अमरोमदा अथुबो ओइना मणिपुर की गवर्नर अमसुंग स्पीकर TS सैतबर्टा दिल्ली दा चटखिबा सिना अनौब लैंगाक अथुबदा लाकदरा हाइबगी थाजबा मियामदा लैनरी अदुबु अतोप पाउगी लिखुन अमगी मतुंग एनदी थासिगी तांग 19 दगी पार्लियामेंट सेशन हौगदबा अमदी सेशन असिदा इंडिया की अमसुंग PR लैबा तारबदी मणिपुर की बजेट पुथोक हौदबा यादबना गवर्नर कौसिनबा ओइगनी हाइना मोट पिरकपा लैंगाक लोन नैनबा मियोय याउरी अमरोमदना थासिगी तांग 13 की ममांगदा मणिपुर अनौब लैंगाक लाकनी हाइना मियामना कन्ना ngangnaribaसी कदाई फाउब सुंगदौरिबनो हाइबसी हौजिक फाउबगी ओइना हाइबा ngamdri लमदमसिगी मरु ओइबा टूरिस्ट स्पॉट ओइबा खक नतना सेंगलबा लाइफम लेन ओइबा कंगलागे नोंगचुप थंगबा गेट की गेटता पार्किंग ओशनबा अमदी लंबी असिदा फाउदुन चलिबा मियोय सिंगना अमांग असोय तौसिनबा यारकपदगी सेंगलबा मफम असिदा लाई खुरुंबा अमदी कोइबा लाकपदी लायरदना लंबी असिदा फाउदुन चटपदा हंगोइबा फाउबा याउनरे फिबम असिदा हंगोइबगी फिबम अमदा लाकली हिरम असिदा पाउदममा अने हूँ लेजरीब मफम कंगला की नोंगचुप थम गेट तनी कंगला मणिपुर की यामना मरुओइब टूरिस्ट स्पॉट सिंग मनुंगदा अमा ओइब खक नतना खोई येलो फ्रूट सिंग यामना मरुओइब लाइफम अमनी हाइरिब लाइफम लेन असिगी नागेता गाड़ी खामजनबा अमदी अचत ओक सिंगना मपान थोक्चनबा खोंग हामजनबा यावरपा असि मतंगदा लंबीदा चत ओक तौरिबा मियोय सिंगना करी करी फोंगदोरली हाइबदु म्याम पुना तामिनस मणिपुर से अखोई फेमस टूरिस्ट स्पॉट अमदी ओइबा हानदगी हौरगा द खोसिगी कंगला से नाकन लेब पास अखोई मी कई लाप मतमदा अखोई यूनिनेशन तौसनबा सिना मरम ओइरगा अखोई पासिंग बस चलीबा अखोई मी सिंगसिदा यामना नुंगाइतबा पोकदे मनम स्मेली याम ओइबदो दो अतोपा मपालमगी मिना लागा अखोई मणिपुर से लाक मतमदा अस याम चाखती यामना लवाई ताई हाइबगी वादो मिना हाइगिनी इकाइसेबा मणिपुर जे सुमाइना फजबा लमसिदा सुमाइना तौसनबा मी यामना अनसिविलाइज ओइ हाइबगी पोकु सेनगिनी बदुना अखोई मयामना सिति खितंग खथमना जिदुगा अखोई मयामसु यामना अनकंफर्टेबल ओइ सि मनम के कास याम चेनबदुना मणिपुर की ममाइसे फजनबे हेना अखोई मयामसे ज्ञान तामिनासे अमरोमदा लाइंगांगना मफम असी लाइफम लेन अमदी टूरिस्ट स्पॉट असी फजनबा सेमगतलबसु प्रजा खरना अखोई हाइब मफम असी ज्ञान तादबदगी मपान थोक्चनबा अमदी खोंग हामजनबदगी हाइरिबा
लाइफम लेन असिगी मनिंग थंग गेट की खा अमति वांग थंग सिंग उखोंग सिंग मोसलिब असि प्रजा खरन ज्ञान तादबगी ओइब्रा हाइसु अचौ खरन फोंदोरंगली कोई सामक से नुंगाइजदे बाबा हाइबदी अखोय इसामक सि मफमदा फावरगा चपनिना मनम कैका मैम इसामक तबाव नुंगाइजद्रे इसागी रमदमदा दुमाइ तौरमिना अतोपा टूरिस्टसिंगना लाक्टारदि मणिपुर से करम मोइगी गवर्नमेंट से करम मफम गवर्नमेंट सिबाव सेबिदबा सिबाव यंगसबिदबा सिगुम मयाम से माइना खलंगने खले मरुइना अखोय सिगी पब्लिक टॉयलेट के कासा खितंग हेना हेतु मफम चाना फजना थंबिबा अदगी चलिबा मिसिंगसिजु फजना वाखल तामिना भाई तारे अखोयदा सि लंबेल सिदि मयाम गिनी सिदि तवे यादे हाबदो खितंग खंथानिने आइगी स्टेटनी आइगी रेस्पॉन्सिबिलिटी दो सिम लौबा याय हाबदो खंथानिने अदुदुगा कइनो गवर्नमेंट सु खितंग मिएन चंगहनि ई मनम महा अमा अदुम मयाम चतुक सिंदा मयाम का हरासमेंट प्रजादा हरास पीरे अदो गवर्नमेंट साइड से कोई सुंबा वाबिकी गोवान तौबगी मफम जगह हमतन संबिनबा सरकार की मेसेज सिगी नमथीरी जे सागी मयाम दे सटलबनीना लैरबनीना को पार्किंग अमा ओइरबनीना मपान टॉयलेट अमा दगी मपान थोफम अमादी तसेंगना थमननिंगी याम नुंगाइते अबदे अखोय बबम फमनी जे आई फदना हिंगनबगी थोलकपनीना सागी याम वारे अदुना फमनी जे फमफम लैतबगी फमनीना नमथीरा हनै मरक्सिदा फमनीने नगाते अखोयना हाइबम मसि मपान थोफम अमादी टॉयलेट तौफम अमा छा सेमहनिंगी मफम चाबा अमदंगदी थमहनिंगी लेगाते अखोयगी लेंगा की माइकैदी मफम साबा अमा येंगदुना मपान थोफम अमदी खोंहांबम सेंबिब खकनतना प्रजाना आई लाइफम लेनी आई याम सेंगलब लाइफम लेन अमदी टूरिस्ट फेट नि हाइबदु येंगबिदुना इसानासु ज्ञान ताबिबा अदु मियो खरनसु पमनाउरी ISTV पाउगीदमक्ता कोनसम जीवन ग लोइना पाउदम जरिब कर्णजीत कंगला पाक इम्फाल वेस्ट Indian Railways na Vande Bharat Sleeper Express Guwahati amasung Kolkata gi marakta athupa matamda chenana ba thaurang tawre hairi masina awang nongpok amasung Eastern India gi marakta chathok chasin da chauna khudong chaba ma piragani New Generation train asi coach rek taraga taruk oibaga loinana apunba passenger chanipan ga kunga humdoi tongba yaragani train asi AC 3 tier coach 11 AC 2 tier coach mari amasung AC First class AC coach ama yauri Vande Bharat Sleeper Express asida covers automatic train protection system emergency passenger talkback unit amadi advanced control ga loinana state of the art driver cafe yauri nauna haudorakadoriba train a service asina Assam amsung West Bengal gi marakta lambi faunabagi chang singthaningai oiba hengalaklagani Assam gi Kamrup Metropolitan amasung Bongaigaon West Bengal gi Cooch Behar Jalpaiguri Malda Murshidabad Purva Bardhaman Hooghly amadi Howrah district singna chauna kanaba piragani hairi Delhi na haibada chatpana mina usiloi gat labor leader oiba mathau tai haina hana inner gi MP angomcha bimol akoi jamna haikre wafama singa si Sagolban block mahila Congress Committee na sinduna one-day political conference on women participation in politics, safe constitution, safe democracy, safe Manipur haiba thimda conference ama Sagolban ingudam laikai da pangthokpa thauramda MP na haikibani thauramada Sagolban block Congress mahila ge chairperson Hizam Rita Devi Sugnu Kendra ge MLA ke Ranjit Deputy CLP leader Khundrakpom Kendra ge MLA TS Lokeshwar Sagolban Kendra ge ex MLA Dr Khwairakpom Loken former president MPCC Nambol Kendragi ex MLA and local Nauria Pakang Lakpa Kendra da candidate oikiba MPCC ki spokesperson S Manauton Mutum Sharma President Manipur Pradesh Mahila Congress Committee amadi Inner MPA ke Bimosu Sargyaki Manipur Pradesh Mahila Congress Committee ki Thopuba amadi Sagolban Block Congress ki कर्मी क्या सरुग्याकी सगोलबन ब्लॉक तगी लाख पनुपी क्या सु सरुग्याकी बथौरमदुदा एमपी न मखाताना मणिपुर से हौजिक करी फिबम द लेरी हाइबा खंगलकप मतमदा मियामगी थमोइदा असाउबा पोलकनी शांति ओइना लेब ngamloi मियामना सु हंगदब वाहंग हंगदे कुकी पुमनमक येकनब नते मणिपुर बु थुगाइबा पांबा कुकी खरगे पॉलिटिक्स अदुगी मायोक्ता लेबनी इंडिया गवर्नमेंट ना काश्मीर थुगाइबा अदुगो मणिपुर सु थुगाइननब सिलकपनी काश्मीर थुगाइबदा यावखिबा मियोइसिंगना मणिपुरदा शासन तौरिबनी इरांग थोक्ट्रिंगैदा यामलबा सेंट्रल कया लेना करिगिदमक इरांग लाकपनो लो लेतबा स्टेट अमगोम ngasi फावबा लेरिबनी
Sel tinghandana board kahanba matamda awonba ma soidan lakani center da Manipur gi damakta achumba fangnanaba ngangnaba ngamba luchingba ama mathau tai haiki Kolkata की पिक्चर सिटी की पॉपुलेशन की तरह तो क्योंकि हम खतंग लेबो मणिपुर को स्टेट दा इंडियन आर्मी की स्टैंडिंग डिवीजन अनि ले इरान तो के ने के दुम ले जरा मसा के हाना सीआरपीएफ बीएसएफ मसाना सिदा ले जबने को कोई पाइगे ले thousands अदु की मतलब मी लिसिंग नि फु मु लेबो मणिपुर पुलिस हाइबम जु ले ने tang ahung gi ahing du gi tulai pa lising changakpa lak ka leiraba pik khaba station leina kadarmai to dana mi lising humpu ma mayum mangan gi bano mi kamaina hana sunaraga control to ngam gi di bano ai se akoi hangra brava aspa zu leiriba adu aham gi banglaw no irang du thok the control to ho bongam de sunat ba tha mari mangai matung da administration leina maitai gi khungu jamba lekai du upun olan gi se kanana no ba se se khoi hangra brava share basically section 131 kujina BNSS ki 163 company commander for example Indian army ki ma ki jurisdiction da lei da mi hatu na raba thugai na raba react to raba mi hakana raga di India ki chatna ri ba law sina adum nang react to ina lei raba law le ba adu lei na kamai to na mi mang ri ba no kamai to na mi hat ri ba no kamai to na mi sig ri ba no se akoi hangmam thok ta brava Sagolban Kendrogi Hanagi MLA Dr. Khairakpam Lokena Hausik Wariba Manipurgi Irang Asigidama Kathoknasi Board Kaba Kadaba Miyamna Lefkadabani Board Mayada Kendrogi Miyambu Nungsiba Shaba Kudul Port Piba Mayamna Loina Kangbangaktani Senza Thumja Laitana Naba Honaba Achoba Thodang Clouduna MLA Oringai Matamda Honoramba Amadi Manipurgi Chiraba Tanjada Loba Thodang Manipur Miyamna Kangi BJP madi RSST Manipur Thugaiba Party ni makoina mathang government paikrabadi Manipur gi saktam kaigani amadi aikoi gi saktam soidana mangani haiba wafam thamki Kujik lairiba Manipur ju nungai khunai amara dongda kali ore kadage hai bisi tambangam daba to nei lawa mane aide amuka ju haisage Manipur ju tangu leita ba anti le Manipur ma oi di hoba Manipur gi namak kathop ga loina na ai koi thekna ni ne se bot ka to gi se na hai do an gi ne kai no ke Manipur le ko da da ai koi hai da lai boy no po ga to boy no po ga rajniti to ko na te si rajniti da khungda tri ngai da ke London ji Manipur gi namak Sri lo ke na ti do gi kana na kari to gi to challenge to gi ba how did you do it Manipur gi chief minister na matanda sakpangam da dili ba to Sri lo ke na ta ji ni ne lai pa asi gi Sri ba tan ja da adu ma sadi na jaga da lo ke lai ta gi ne MZ Naregabu VBZRAMG Union Haina Union Government na onthokpa yaning de MZ Narega oina adum thamgadabani haiduna ngase India gi mafam sinba thungna changsiliba khongjangi sarugama oina angwang ziri desu khongjang sangsinkre Imphal West 1 District Congress Committee na Sinduna awang ziri de leiba konthokjam Block Congress Committee gi office ta pangthokiba wakat khongjang aduda hanagi MP Dr. Thokcho Maina Imphal West 1 District Congress Committee gi working president Ais Ibotombi konthokjam Block Congress Committee gi president Ji Kalenjau Kabui MPCC Kishan gi Chairman Laishram Nando yauna konthokjam kendro gi manung degi lakpa miyamna saruk yaki thoramaduga mari leinana Dr. Thokso Mainana lairabana masing yamba lamda masida MG Narega na chahi amada miyoi lising kaya kanaba piramba aduna haujikti masigi kanaba asi fangba ngamloi dawbagi fibamda lakpa maramna MG Narega asi kalhona na bahaiduna AICC gi pautak matung inna laibak sinba thungna sangsiliba khongjang asi makhatana changsin khigani babu kanbigani haina lauthokhiba BJP lengak na ngasidi India sibu kham thengna laira handuna amadi hingbagi hak matuna senjau paiba singi leibak onthokna na ba kanna honari basida aikhoi punna thengnamina duna India amadi Manipur bu kanna na ba honamina se haiki khungangi yimdong kudingda sahi amadi yamdrabada moigi darka leba sen palising kun kun thasang hinawa kun hona tam pandam se masi pura thugaraga koi gyan tahandaba aduna laira praja singida en1 ba aduguma ek amani hana koi congress party no ujei maramaduna haiwa ek asi chanaba yaroi hanagi manrega se koi Mahatma Gandhi National Rural Employment Guarantee Act ki makada tawida thawong sida chathabiu haidana koi haijabani aduga koi haiwa pandamasi phangdi pawba koi All India Congress Committee maka lising makada koi kudimana
ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯌꯥꯝ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯁꯨ ꯃꯁꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ MPCC Kishan ki Chairman Laishram Nandona BJP na ngasidi lamdamasida lairiba mipum khudingma kham thengna wahalaga lairaba miyam sumduna chana na bahonari BJP ki mathong huktaba thonga sina ngasidi lamdamasi mathak makha ona na bahonari asigumba waraba tanja sida lairaba singidamak amatangairaba kanaba piramba MG Narega bushu amuk onthoktuna lairaba kayabo hingna hana na bahonarakli asigumba kaya singa sina aikoi gi hak aikoina kanjana na bahonabada aikoi punna leminarasi haiki मखोइना मखोइगी हाई कमाना लौरेब डिसीजन असी नोमुत ngasibo manungda aigi manipur praja asima scheme dila praja na masing yamba state amani adu masiba scheme je muthap yaroi kaina lawdana to bina khangjala laidi base na khoi se manipur praja amadi ai kende praja mil oibada matik chadra misak amani habi no khoi isana jajagadabani maramdi waraba timing asukana lairaba manipur da laidi basida asuguma ja इसकी ममिंग ओंथों ओंथों थबक तौसलक तारगदी अखोई केंदे प्रजा सिंगसिना ममिति मपी ताबसे सिगी महिदी नखोइसु नोमुदी नखोइसु फंगनी हाइबसे अया मीडिया की थोंदा मणिपुर किसान चामने हाइजरी अदुना मरम अदुना अथुबु मतमदा बीजेपी कारी एमएलए सिंगिन हाइब स्कीम जे मुथतना होनबियु नखोइ हाई कमांड हाइबियु हाइना आई मणिपुर प्रजा पुनमकी अमदि केंदे प्रजा पुनगु मोसिलागी मीडिया की थोंदा अपिन तौजरी Haukiba December kunguhumdoida VDF Welfare Association Central Committee ki oiba mifamama basikong da famlaba matung VDF singna pen down gun down strike satharak pagi saruga moina kongba thongkhong da laiba ola lampakta wakat mifam from kray VDF personnel chohumbukna sarugyadna famkiba wakat mifam aduda resolve VDF issue to maintain law and order present honorarium is insufficient for BDF families we serve the state demand dignity haina thaba placard sing sijinaki wakami famadu da sarugya ki Imphal is VDF Welfare Association ge Vice President K Zona karigumba VDF singna taliba demand implementation of section 18 of the Police Act 1861 regularization of BDF personnel amadi enhancement of BDF personnel honorarium hariba points sing asi lakliba January 15 forward da lengakna thabakta onthoractrabadi thangnaba numita VDF singna mega rally ama chatkani rally aduda thokhaningdaba thokdok thorakpa matamda madugi tekchak bumba lengakna pugadabani haiki लालिबा जनवरी की डेट 15 फावदा अखोना तालिबा डिमांड सिंग अछि स्टेट गवर्नमेंट ना पिथोक बिदबा तारगदी हेक थांगनबा मिको जनवरी की डेट 16 2026 की मसिदा अखोना मेगा रैली ऑल मणिपुर सेंट्रल कमिटी ना सिंदुना चौबम सजागनी मसिदा अखोना थोनिंगदबा थौदोकसिंग हाइबा तारे ऑल मणिपुर की ओना चलकवा सिदा थोनिंगदबा खुद सायावना बा थौदोकबुक सिदि कंपलसरी थोपुगी चांस लाइरबने चिन्ना फोंदोक हाइबा गाइरबनी थमोइददी अखोई इसा जे सही 13 सर्विस तौराबनीना सरकार की लॉ एंड ऑर्डर की कराइदा करी ले हाबजे लोई इसा अखोई लाइबा बीडीएफ सिंग लोइना खंगनम आक्तनी अदुना खुद ट्रेन तौदना सही 13 तौराबनीना मसिदैदा अफाफतब थोलक सिंगदो स्टेट गवर्नमेंट पुगदम हाइबसी इम्फाल डिस्ट्रिक्ट वीडियो वेलफेयर एसोसिएशन की वाइस प्रेसिडेंट अमोइना ngasi मीडिया की खुदांगदा खंगनजरे Haukiba chahi English aniga kungamari June ahumda Khagempali da laiba Haikrujam Bizoina mahaki loina bi pisak machabu thangna thinduna hatpagidamag Bizoibo numit adumakta da Singzamai police na faduna jail da thamkraba matung 2025 February gi manga da CGM Imphal West na police na matam chana charge Thagalakte haiduna PR bonda thadorakpabu yaningdaba utuna wakat mifamama Khagempali ngana pithongda fongkre Khagempali Idol Club amadi Sandrem bi nupi lofna sinduna fongkiba wakat mifamaduda nupi angang da miot minei tauba tokpiu mihat pacherak piu mari lainaba police station na search matam chana thangatpiu haina Thaba placard sing sijinaki wakat mifamaduda sarugya kiba Sandrem bi nupi lofki secretary Santina Masagi nupi hatpangamba mioi amabu sarshit matam chana thagalakte haiduna thadrokpa se yaningde mari leinaba police na sarshit thagatpaga loinana mahakpu amuk hanna faduna jail da thamgadabani haiki Haugiba chahi 2024 da Haikrujam Bijoy kauba nupa asina magi loina bibu tamthina mihati na thangna thinduna hati aduga matang khara ma se jail da thamuraga
hꯧjik se mayumda thadokuna laire aduga mana lambida hangar handa zatuna thorakpa ubada miyam na mipai na pukna re maram machina mari leina ba authority na hairiba mi hatpa se yumlak ta leiba sida aki tu jungba poe mari leina ba authority na masigi se miyeng changbiu haina haibagi da mata khoina ngasi wakat mi phamase phamjariban Haukiba tang mapanda langjing achauba gram panchayat ki chairperson Sorokhaibam Sizas ki yumda nongwai kapsilambagi mayokta moirang hanuba langjing achauba amadi haino bokta wakat mi phomkhre yumlakta nongwai kapsin bayaning de miyam tinba mofomda nongwai kapsin beganu nupi angang da aki khang pibiganu e masel da khut thaba yaning de haina thaba placard kyasu siznaki wakat mi phom adu kamari leinana moirang hanubadagi moirang them prabhavati amadi langjing achauba women welfare association ki member Palujam Sobita anina Kasuk luraba tanfam asida e masel gi oiba lan ama thokna ba sinbigano miyam tinba mafam da nongmai kapsinduna aki khang piba thong kyaning de masina angang singi wakalda hena aki tujungba pohali karigumba yana daba kaya leraba su fazana faminaraga yana daba sing adu waroshin purakpiu maduda mama mapa oibasing su sarugya jage yangnabada utkadaba thong e masel gi marakta tawgumse nongmai kapsin bagi culture ase thadokse matungda su asigumba thong ase makhatana tawbigano haiki Pradhan Oriba Sorokhaibam Zizaski Yumda Pung Mapan Ayuki Pung Mapan Magdada Nome Kapsan Bilamagi Koinu Pongdoxa Bani Madamdi had the Yum the cricket in a lady of Pamasida Nome Kapsan Le Asopan Isam Sama Pradada Asopan Yadik Maitogani Mayam Si Punama Si Madam Oragakoi no at the Pongdoxa Bani Khanghaudana nongmai kapsan birambagi thodok adu yajaningde aduga amuksu karigumba yumlakta sumaina nongmai kapsan ba aki khang pibagi thawongse matungda amukhanna thokhan biganu masida karigumba phatanungda tholagana kanana aso open yaurga kanana daita pubigadage aduna yumlakta sumna nongmai kapsan bagi aki khang pibagi thawong ase matungda amuk hanna thokhan biganu haiduna langjing asau bagi mama obisingi mahut sinjaraga media gi thongda amukka so hanna haijari Wangwe Assembly Constituency gi ex-minister Oinam Lukhoi Gilising Makhada Mayol Medicare na sinduna Thongkhong Lakshmi Kaithelda nongbugi oiba mega free health camp ama pangthokre camp asida Yumnam Huidrom Top Sifai Iram Sifai Thiam Leichangkhong Yumnam Huidrom Makhalaikai amadi Paubitek na chingba mofamdagi lakpa patients singda medicine auto ENT dental psychiatric amusung pediatric ki doctor singna patient chen chamaga kulrom line ki baga loina na hidak langthak singsu lemna piki health chemistry bagi maruiba pandam de mafum asida leiba ahalaman ason ana leitalaira kaya ama amadi 2023 gi May ahum dagi haurakiba irang asina maram oraga lamdam asida shu awase theng kaya ama mayoknei masida kharadang orabasu mateng oigadra khanduna ngasigi free health chemistry shin bane haiduna Mayol Medicare gi managing director Dr. Yumnam Bidyanandana phongdorakli health chemistry pangthok jabagi maroiba pandam di aigi laikai khumang asida asolana ahlaman bai guru sinda khajikta warusu mateng pangbang ngamjaga haidana sinjabani masida miyam na mateng pangbibagi damakta thakat phongduk jari hojik lan namaram moidana khumang irai kai sida awana adum thoktabna te khaga yawi masida khajikta warabasu mateng pama ana ayek aina kitang yengjanba ngamati haidana ida langthakse aina sinjai langjaiba kharasi masida darka leibagai adum loina pijare Uripok Petrol Automobile Association gi Chahigi General Body Mifam Pangthokre Register Tawdaba Road Permit Paidaba Auto Service Tawbasing Association Asina Service Tawriba Lambida Changbirakanu Haina Mifam Aduna Waref Laukre Iroi Semba Chingjinda Laiba Mayolgi Office Complex the Pangthokiba General Body Mifam Loerba Matungda Pangthokpa Paugi Mifam the Association gi Legal Advisor Oinam Brazesna AMA Trade Union Manipur Amadi Transport Department the Registered Tauba Association Amani Association Asida member Yankai Humdoi Lay Association Asigi member Sing Asina Lamboi Kongnang Kongda Parking Oraga Khwairamban Kaithel Fawba Auto Passenger Service Tobuni Association Asigi member Singna Service Tauriba Auto Sing Registration Number Yauraba Insurance Amadi Road Permit na Chingba Formalities Loina Suraba Matungda member Oraga Auto Singda UPAMA Upama Hanasu Taraga Chalibani Livak Thiba Madi Housing Columbia Sida authorized Oidaba Mari Lainaba registered document Paidaba Auto Kaya Amana Lambia Sida service Tauxilapa Sina legal Oina service Toriba Amadi passenger Singda Kudong Chadaba Mayok Nahalle
ऑटो तोंजरकपसिंगी पोचै काउरंबा यावबा मतमदा एसोसिएशन की मेंबरसिंगी ऑटोगी ओइरबदे थिदोकपदा लाइन थोकलबसु लीगल ओइदबा ऑटो सिंग यावसिलकपा असिना पैसेंजर सिंगी पोचै काउरंबा यावबदा थिदोकपदसु अवाबो हेले हिरमसिगी मतंगदा ट्रांसपोर्ट डिपार्टमेंट सु अहनबा मिडेंग संगदुना लोने यादबा मोंगदा लंबी असिदा ऑटो सर्विस तौरिबा से मिरेंग संगबियु रजिस्ट्रेशन सुदना लंबी असिदा पैसेंजर सर्विस तौबा ऑटो सिंग मसाना लंबी असिदा सर्विस तौबा लेपियु मियामगी नियम चुमना सर्विस तौरिबा सिंगदा अयतपा पिबिगनो हाइकी प्रजा मियाम तोंबीरीबा उद्बोक लाइन तोंबीरीबसिंजा पोमाई चेमाई थोरकपा यावबा हाइबदि क्वामना मांगरे फ्रुट लेहौरे अमदि मोबाइल तो ऑक्टोदा यावग्रे हाइदन उपामादा लागा नो उपामादा यावब्रा खोरप्रा हाइगदि उकोयमादा एदि करम कान थवी पुंग क्या थवी नंबर क्या नरगा लोइम हारगा अखोइना अखोइदा यावरप खुदिमक्ति अखोइ पीगमनबा होनजे पिजु पीकी अदुबो सिगुम्बा उपामा नतबा अतोपा लाइसेंस यावदबा आइन काइना कांगोन सुना थोबिरकपा कांगुदि यावगिबसिंदा अखोइना पुथोबो ngамदबनिना अखोइ मदुमदि अखोइ ngамजदुना मसिगुम्बा पब्लिकता सोहनबा कया मसे मसी तौदनबा हाइदसु उपामाना खंजरगा ngasiगी प्रेस मीट से पांगथोकसबने मरम मदुना अखोइना ऑटो थोबिरकपा मियोसिंगु थोबिगुन हाइजमते थोबिबा तारगसु कांगोन थोबियु मसिगुम्बा डिपार्टमेंट चलगा हाइबा फोंगबा लेटरगसु अखोइ उपामागी सेक्रेटरी प्रेसिडेंट गा तानबियु अखोइ अदुम मतेंग पांगजगे अदुम गाइज थोबियु हाइबसे मरुइना अखोइ प्रेस मीट तौजबने उरिपोक पेट्रोल ऑटोमोबाइल एसोसिएशन की जॉइंट सेक्रेटरी माइसनाम इबोचौबना ngasi pangthokpa general body mifamna uripok line asida lokaina transport department ki makhada paigedaba document sudana sensilakliba sing makhatana passenger service natroga reserve warabasu chatpirakano niyom chumna mathau toba registration amadi road safety ki kanglon ngakna saliba singa thogliba ningai sangdana daba matungda thoktana ba honaminasi permit yaudabana lambi asigi passenger singi potmang semang thokpada gari number khangdaba yaudaba oibana thiba खंगना बखोनबदा सुकिमतिक अवाबा मायोकनै मखाताना चथरकलबदी पुलिस अमदी लोगी ओइबा मतेंग लौरकलगनी हाइकी बेकल सिंग असीना आइन काइना पैसेंजर सर्विस तौरक लगदी आइन अमदी पुलिस की मतेंग लौजगनी प्रजा मियामनसु हाइरिबा आइन काइना संसिलकलिबा ई रिक्शो सिंग असीदा तोंगबीदनबा अमदी उरिपोक लाइन असीदा पैसेंजर सर्विस तौबीरिबा रजिस्टर बॉडी सिंगनसु कोऑपरेशन पिबीनबा नोलुकना हाइजरी लोइनना मरी लेनबा डिपार्टमेंट नसु मसीगी मतंगदा मीटिंग संक्शन बिनबा अपील तौजरी नीट 2024 रा स्टेट टॉपर ओइदुना रिम्स ता मेडिकल तमलिबा सिद्धार्थ राजकुमार ओपगल लोइनना पेरेंट्स सिंगा इंटरेक्शन अमंगसी रिम्स की जुबली हॉल दा पांगथोक्रे प्रिंस इडुहफ सिका राजस्थान सिंधुना पांगथोकिबा मेगा करियर काउंसलिंग सेमिनार 2026 के थौरमदुदा प्रिंस कैरियर पायनर PCP की मैनेजिंग डायरेक्टर ओनकार मून कैरियर असमक के कोऑर्डिनेटर प्रमोद कुमार मयोल मॉडर्न कॉलेज पोरोमपाट के एसोसिएट प्रोफेसर चांदम राजन अमदी PCP के मेंटर अमसुंग एग्जीक्यूटिव ऑफिसर नरेंद्र शेखावतना थौरमदुगी अथोइबा मिथुंगलेन सिंह ओइना सरुग्याखी लोइनना PCP असिदा महेम सिंह तमदुना मणिपुर की ओइना मांगजिल थादुना रैंक चलखरबा सिंहदा चंब खुदोल तमदुना पुगनिंग थगतकी थौरमदुगा मरी लेनना PCP की मैनेजिंग डायरेक्टर ओनकार मुन्ना ngasi पांगथोकलिबा सेमिनार असिना एजुकेशन सेक्टर दा मिडेंग थमदुना अहोंग पुरकननबा पांदमदा अमदे अमगी मरक्ता इंटरेक्शन तौनदुना ताथोक चाथिन तौननबा पांदमदा पांगथोकपने मसिना हौजिक PCP दा तमलिबा महिरोय सिंह अमदे तुंगदा लाकदोबा महिरोय सिंगी माय पाकना संगसिननबगी लंबी अमगी युमफम थोनबने महिरोय अमदी ममा मपा सिंगना मंगजरिबा मंगलान अदु मंगफाउननबा होनबना अखोइगी पांदमने ngasi PCP ना लेबागा सिगी ओइना एजुकेशन की लमदा ख्वाइदगी मंगजिन थाबा इंस्टीट्यूशन अमा ओरकले मसिगी मखादा लेरिबा स्कूल कॉलेज ट्यूशन सेंटर सिंगदा महिरोय लिसिंग यांखैगी मथक्ता तमली हाइकी। तो आज की ये मेगा कैरियर काउंसलिंग सेमिनार एजुकेशन को लेकर के है, कैरियर को लेकर के है, बच्चों और उनके पेरेंट्स के ड्रीम्स को लेकर के है और उन ड्रीम्स को हम हकीकत तक कैसे पहुंचा सकते हैं, इन सारी चीजों को लेकर के है। प्रिंस एजुकेशन अब सीकर आज के दिन देश का सबसे बड़ा और तेज उभरता निजी शिक्षण संस्थान समूह है। करीब 50,000 प्लस बच्चा इस समय संस्थान के विभिन्न स्कूल्स में, कोचिंग्स में, कॉलेजेस में अध्ययनरत है, जिनमें से लगभग 20,000 प्लस बच्चा हमारे हॉस्टल्स में रह रहा है। 20,000 प्लस बच्चा किसी संस्थान के हॉस्टल्स में रहे। सैकड़ों बीघा के कैंपसेज हैं और हमारे कैंपस की बड़ी बात यह है कि सारे कैंपस 100% मोबाइल फ्री है, क्योंकि पूरे कैंपस एक चाबी से खुलते हैं और एक चाबी से बंद हो जाते हैं। कैंपसेज के अंदर अपने आप में पूरी एक दुनिया है। बच्चे को वहाँ छोड़ने के बाद जब आप बच्चे को वापस लेने के लिए आएंगे,
उसी समय बच्चे को बाहर निकलना है, बाकी बच्चा इन हाउस रहेगा, इन कैंपस रहेगा। इसलिए हम एक लाइन अक्सर कहते हैं कि स्माइल, योर वार्ड इज इन सेफ हैंड्स, योर वार्ड इज इन प्रिंस एजुकेशन हब्स हैंड्स। Manipuri Khunai da arang phonggi machine haiba hiramda nongmugi oiba workshop amanga se Department of Manipuri and IQAC Polestar College Yanglam Wabugai amadi All Manipur Arang Phom Association anipuna kusam naduna Polestar College Yanglam Wabugai gi college campus da pangthokre thormasida All Manipur Arang Phom Association gi secretary Irengbam Ivobi head of Department Manipur Department Polestar College Huidrom Santajit amadi college asigi principal Dr. Elangbam Gopal su sargyaki Isage identity aikogi sakta mangsilakpa kaya se mitofna khudong chaba laurakpane hauzik chathariba maitai kuki gi irang asisu ishana isage identity na thairaga miram gi culture da ngawba miyoi kaya lairakpadagi ne haina moirang SC gi MLA thongam santina phongdokre wafamasi kege moirang kangleirol kanbalufna sinduna pangthokiba first state level moirang kangleiron opal First state level Moirang Kangleiron open painting competition gi makong wathang taraba singda manamathum genthokpa gi thoromda phongdoki bane kege Moirang Kangleirol kanbalofna sinduna khoyangbam Moirang Them Laizubam Laikai de Laiba Ayang Laima Community Hall da pangthokiba prize distribution gi function aduda Moirang SC gi MLA Thongam Santi kege Moirang Kangleiron kanbalof ki President Gauro Moirang Sa Director CDC and Deputy Registrar Manipur University of Culture Dr. Laurembam Surjit Ibudhok Thangjing Phomnai ba Cherap Loishangi Ingu Phomnai ba PS Mangilan Federation of Haumi gi President Sapomcha Jadumani Kabui Union Manipur gi President Dr. K. Hira Kabui amadi atai masak naiba miyoi kyana thauromapu singoina sarugyaki pangthokiba painting competition aduda ahanba position takraba singzamai laisang them laikai degi Venice Kaisham anisuba takraba thangmai bandagi Soraisham Ajit amadi ahum suba takraba Quasify mayai laikai degi Akoizam Prashanta Maitai Loinana Consolation oina miyoi taret khangatuna ngasigi thauram mapu singna case prize certificate amadi trophy piduna pungning thawatki tharamga mari lenana MLA Thongam Santina Makhatana phongdokhibada aikoi culture aikoi isana ngaktuna chatkadabani aikoi ngaktana kanana su ngakpiroi isage culture section na ningthina ngak senduna thamlaba matamda chawkhotpa lamdam ama soidana oigani ngasi kege Moirang Kangleiron kanbalufna sinduna pangthokliba painting competition ase thenglabasu thengna matam yamna chai miyamna semjin sajinba funga warira Romeo Juliet kumba warira haina ngangnoriba Moirang Kangleirol asi miyamda asengba thokiba warine habasi miyamda khanghanbada mateng oiragani haiki Manipur Shaktam Tugai the Sanction Leva, Nako terrorist, illegal immigrants, Sang even Lance, Sisu, a queen, a quick Shaktam book and Wallapadi, a quick culture, a quick Sanabi, a quick identity, Mansilla was a company, but quick Kutums have looked over Sanction for them. Aduna, culture of Canada, a quick Sanabi Canada, a quick Purups at the Kale, a quick Punsin moments in here. Nasi, a quick Punsin Bangaba, a place as a Hilaba, Koyalo Bize. State asigi resource the kharadang orabasu mateng pangba oina Mangal Institute of Human Resources tarang partner haukibe sahi 2025 ke September taraga marida pangthokiba 4th state level mathematics and Manipuri Maitai Maya competition 2025 ki mana mathum sing gyanthokpagi tharam ngasi Nepra company awang laika community hall da pangthokre tharamadda retired MPS toijam nimai Miyam ki thabak toriba thokchom jadumani columnist Muitum Santi Sur Hospital Khangabok ki consultant gynecologist Dr. L. Somen Kumar retired MIMR ki secretary Nahakpam Dolen Luang na athoiba mithunglen sing oina sarugyaki tharamaduda athoiba mithung singna sarugyaki ba mahiroi pumbabu thagatpa masung apenba phongdokpaga loinana class 1 dagi 12 fawgi mahiroi singi mathematics competition amadi class 10 dagi na 12 fawgi Maitai Mayak Manipuri competition aduda first, second, third amadi consolation fanglaba mahiroi singda sel amadi mana mathum sing yanthoki lamdamasibu lunana thamnanabagi pandamda for better kanglaipak amasong DM University
Student Union ani puna khusamnaduna University sigi campus da cleanliness drive pangthoktuna University sigi manungda lairamba amorakai sing sengdokre ngasi pangthokiba cleanliness drive aduda for better kanglaipa ki member sing DM University Student Union gi thongmi amadi oja singna sarugya ki ngasi pangthokiba cleanliness drive asiga mari leinana DMU chemistry department gi oja ama oriba amitana lamdam asibu luna nana thamnana bagi damak for better kanglaipa khariba group asina matam kaya dagi mamangdagi mafam kaya da chatuna miyam na mosilamba plastic bottle na singba anam amor akai sing sit sengduna luna na ba lamdam ama oina na ba lakhalagiba thabak thoram singa shibu pukning thogat po oina hauze lamdam asida leiriba plastic bottle na singba ka hena season nadana leiriba si season ba leptuna mafam chana langthokpa environment ta akai ba piba yaba kaya si tawdana ba haiduna phongdokhi 100 plus aduga volunteer for better kangi park and DMU shu volunteer 100 plus na loina raga akoi ngasi garbage bags collect tawbuni adu 100 plus garbage collect tawaya ta this means that akoi gi plastic kai adum thadai hai bane ba mayam am thada bane ba si mayam je aduna mayam da ikokno na haijari plastic se thada ba lemina si manipur je sakhot pa hai ba se akoi gi civic sense yam na maru oi aduna plastic bag thada ba lemina si aduga dustbin da thada ba hai miner si All Manipur Student Union M. Sunasinduna School High Secondary School Amadi College Sing Student Union gi election da mai paklaklaba amadi candidate oikiba sing okpogi thoram kam get together gi thoram ngasi palace compound leiba MB College ta pangthokre thoramaduda MSU gi president Lukra Malangba UCM gi president YK Diren MB College Manipuri department gi head Dr. Hawbijam Salamba Maitai Mayol Energy Solution gi managing director Yumnam Devjit amasung MSU advisor Soibam Anil na athoiba mithunglen sing oina sarugya ki thoramaduda Manipur gi tongan ba district amadi branch gi thokpuba MSU gi losing singsu sarugya ki tharong mari lena school high secondary school amadi college ki student union gi election da mai paglaglaba amadi candidate oikiba singda chamba khudol piduna ikai khumnaba utki MSU gi president Lukra Malangbana hauziki matam da haugalakliba mahirui singna larik khak tambada natana ireipak nungsiba imalaiba pu khanjoba ahan ba khongthang oigedabani mahirui singna lairik haiduna chobo officer oiduna lakpada aigi yum aigi laifam lairamdrabada lairik hairubagi kanaba laite maramaduna mahirui singna hanbada aikhoigi iroipak iramdambu nungsiba madi punna nungsi sanana hingminarba matamda laibak asi chokkhotpa ngambagat natana education dashu mayol ama purakpa ngamgani maramaduna MSU shinduna mahirui sing okpa madi get together gi thauramasi pangthokpani hauzaki matamda education haibasi yamna maru oire manipur dasu education gi khongjel asi mangjil thana chatpa mathau tare haiki aina laik lai sufana heraga officer oira lakla matamda aigi yum aigi laifam leiramda taragadi aikoi aina tamuriba lairiki value do laite maramaduna aikoi haurakliba mahiroi khudimangna first ima laibak nuksiba loina ima laibak ki damangta contribution tawminaba aikoi khudimak punna nuksi sanani hingminaba aduga mateng pangnaraba matamda aikoi laibak khunai che chakhotpa ngongani education dasu mayol porakani haiba wafam se thamjak hauzik pawgi marthana ten break ama laujari Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadauri akupa marol ki damak pizariba number asida paw phawiro Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Honglakliba punsigi lambi sida araiba chaba yaba makhai sasindari. Aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ngime makigano Ada betamo Sige yum se next time dina check sin na laksilaga tamkabani ne Dadarang se
जुहार हाबगा अमत कीदरबो असुमना मयामदना मचलबो नापसनदुगम मसिगी युमसिबु असोयनान कोकदबदगी एक्सटिक टीएमटी ना नापसेली एक्सटिक टीएमटी जोर हाबदी नापतोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट कटोकनतिना बमतमदा कपांगल अमुक हेना हेंगलदले एक्सटिक टीएमटी स्ट्रेंथ इज इन द क्विक मतम की नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break ki matungda mayamba mukahna taram nokchori loina na makhataba pau pizuri The Association of CC School Alumni na Sinduna School asida tamlakiba mahiroi Dr. Sarangthem Ibomcha IPS Commandant 6 IRB Special Commando Unit amade Haisnam Balkrishna MCS Selection Grade Additional Secretary Home Relief and Disaster Management and Rehabilitation gi Thaupuri ba anibo Okpagi Thoram ama CC Higher Secondary School da pangthokre Thoram aduda CC Higher Secondary School ge Principal Khule Memtombe retired Head of Department Urology RIMS Professor Sinam Rajendro retired Head of Department of Psychiatry RIMS Professor Dr. R.K. Lenin amadi retired Principal CC Higher Secondary School Sinam Indirana Athoiba Mithunglen Singh Oiki Dr. Sarangthem Ibomcha IPS Commandant 6 IRB Special Commando Unit Amadi Haisnam Balkrishna MCS Selection Grade Additional Secretary Home Relief and Disaster Management and Rehabilitation gi Thaupuri ba anida chamba khudol piduna ikai khumna ba utki Retired Head of Department of Psychiatric RIMS Professor Dr. R.K. Lenin na school asida tamlakpa mai paklaba miyoi sing okpagi thoram alumni asina pangthokna lakpagi saruga moina ngasi Dr. S. Ibomcha amadi Haisnam Balkrishna bu makhoi anina mai pakpa miyoi orakpada nungaiba phongduktana thoram ase pangthokpani lakadoriba alumni singdushu lamjing maira ama piba ngamlagani haiki koi ngasigi kunai asida leiriba mairoi sing ase magi Mamai chumbina ba watpa amadi role model watpa na maram oirakanda ngasi oiba ithak irang da tawduna leibadagi masada leijaba talent kaya si phudokpa ngamjadaba aduna maram oiraga leijariba talent punamak se sinadana aremada mangibagi mikup kaya ama koina uba aduna koi CC school tamliba mahiroi sing khaktana tana ekoi gi iramdam sida leiriba mahiroi khudimakta motivation oigadaba adugumba thoroma mane na thamjage lakado matamda su ekoina achievement kaya amuk lakini achievement lakpa khuding bi ekoina koi gi sugumba alumni mayam na punsan jaraga makoi bu okjabagi thoram si pangthokigani leptana achangma miyoi sing puthokpa ngamakini haibagi chet thajabadu loinana asigi thoram si pangthokjabani Lions Club International District 322 Dina Chayolama Chufna Chatharakpa Hunger Free Week ta lamdamasigi miyoi lising tara henbada machiuba chinjak pijaba ngamkre makhataba oiba mahausagi khalda sohalakliba ngakthoknana bathabak paikalagani hairi Lions Club International District 322 Dina Thasigi Tang ahumdagi hoduna Manipur region da laiba Lions Club singa kusamnaduna district singda chatharakpa lairaba pankhai makhada laiba machiuba chinjak mapung fana chaba phangba watpa singda masiuba chinjak pijabagi thauram ngasi loishinkre Hunger Free Week loishinbagi thauram ngasi Imphal West District ki City Police Station na konba Khwairambal Kaithel gi Nagamapal Maikei da laiba Kaithel famliba sing amadi mafam aduda lakhiba singda ayuki breakfast oina machiuba chinjak sing phanghanki pangthokiba loishinbagi thauram aduda District Governor Lions Club International District 322D Lalit Kumar Kothari Immediate Past District Governor T.S. Keso District Chairperson Hunger Free Week L. Upendra Sarmasu Sarugyaki Hunger Free Week Lotion Bagamari Lainana District Governor Lions Club International District 322D Lalit Kumar Kothari Amasung Immediate Past District Governor T.S. Keso Anina ngasi pangthokliba Hunger Free Week asimaktada miyoi lising ama henbada machioi basinjak ase yanthokpa ngamki masina ayuk angan badagi porfam famliba singda kharada orabasu mateng pangba ngamba si nungaiba fawi khongthang ase Manipur da lairiba Lions Club singnasu makoi gi district singda khongthang ase paikhatke sayolama chatharakpa asida miyoi lising tara henbada chanana ba machioi bachinjak pijaba ngamki miyamnasu apenba fongdorokpa asina paikhalakliba thabak asida nungaiba fawi haiki The hunger program was taken like seeing this necessity only, and we are giving this nutrition food to them for their health. Akoi masai da jaga mayam da club singa magi area tongan ba district singa loin sinjak mayam ya thokre akoi me more than I think 10,000 of people
मी लिसिंग तरा की मथक कोई साफ तौरे हनकी वेक्सिद अर यामना मयाम से यामना वेलकम तौरी यामना अखोई तौरीब लांगी बसिनबु सिनब थुंगदे हाइतारे हेना मथम थंग डिमांड तौब सुगुम से मयाम यामना एनकरेज तौदना यामना नुंगाइना हरावना तराम अखोई तौजरिब से मोय लौबी District Chairperson Hunger Free Week L Upendra Sarmana Hunger Free Week asida punna program taraganithoi paikhat pangamke masida police amadi media nasu mateng pangduna mai pakna pakthokpa ngambani Lions Club International District 322 D Gay International President AP Singna Club asigi causes nipan gi manungda ahum khak laukhalaga Maduda mireng thamlaga thabak paikhatpani ahanba causes oina mental wellness amadi anisubu oina sathriba hunger free week asini makha tarakpa oina Lions Club International na mahusagi khalda sogalagli basidagi ngakthokna na ba lakli April thadagi thabak paikhatpa hauragani haiki min ma pani sida khoina tawjeri program train thoini club mayam sing aduga yawbi punam ayagna Lion International gi maikei dagi aduga khoi city police aduga akoi media gi kanguna akoi da mating pangbiri ba se akoi yam asuki mating thagat chaningi mayam na su akoi kaitin phambiri ba mayam na akoi na khara tawjaba si moina yam harau lobbi ba se we are very thankful to them also Lions Club International gi members singna club ki damak lauriba thogdang sing aikhoi gi club sing da su members singna lauminarabadi chawkhatpa khumang chawkshin balamda mama soidana oiba ngamgani haina Morang SC gi MLA Thongam Santina Fongdokre wafum sing asi MLA Local Area Development Fund gi makhada Lions Club International District 322 D gi makhada leiba Lions Club of Moirang gi Club Center ki building ki tiles flooring tawbal oraduna MLA na club ta khusinabagi tharamda MLA na fongdokhibani Lions Club of Moirang na sinduna Moirang chingai laikai ta leiba Club Center da pangthokpa tharamaduna Lions Club of Moirang ki charter member su oriba Moirang SC ki MLA Thongam Shanti Lions Club of Moirang ki President Lion RK Kennedy Zone Chairperson Zone 10 Lion PS Surendro amadi District Chairperson Lion S Devana Maruiba Musing oina Sargyaki MLA na makhatana Lions Club of Moirang na ngasi club asina koliba manungda lauriba thaudang asi aduki matik thaganingai ne Masima club asigi members singi kathokpa amadi thawai yaubunani club asina mangliba manglan sing karigumba mahakna mathangi 2027 da pangthokadoriba mikhalda Moirang Assembly Constituency gi miyamna amukhanna thagat piraklabadi madudasu mahaki thaudang soidana laugani haiki Lions Club Moirang na matam khudimta afabattarupada akhoi punabo lemna to lepi ai punsi sina loi di bodi Lions Club Moirang ni thaudang khudimta sobu thaudang ya zakini hai phobje thamjaraga isola thaujadana 2026 na lapasdagi apaba ngaktu baidana Moirang Lions Club ki member khudima apaba yai phaba na da yekdaba Lions member ni hai bo phobje thamjaraga puna bo igi mikedi amukan kai ko ngulaina nu posen Khongman Mangzilda laiba the Oriental Club ki 2026 tagina 28 forward club asigi nauna thaupugadaba sing hanagi President Secretary amadi member singna amatto oina ngasi pangthokpa mifamda khankre nauna fampuna naba khalaba mioi sing adudi President oina Hijam Pakasna Vice President Rajkumar Jilashina amadi General Secretary oina Arambam Prakash khankre haina hanagi General Secretary oiramba Y Suraj Kumar na thadorokpa cherol amana hairi Every child a hero haiba team galoina ex-serviceman group amana run tagudaba Umid Academy haina mingthonba free coaching center among asidagi haunabi matung inna YK College ki mayok nana laiba Pavitra Complex lamding da hangdokre pigliba angang class 3 dagina 8 4 gi manung laiba government school da tamba sel thongi fibam fataba imung singi mahiroi kayabu makhong sengna semduna afaba mahiroi amamam ama oinana ba pandam amaga loinana hangdokliba free coaching center asigi hangdokpagi thoramda academy asigi founder retired group captain Kuman Them Surjit retired group captain Thoksom Sanamatum honorary captain Paunam Khalendro amadi retired subedar MK Singh Sarugyaki Mahiloshang asigi nauriba mahiroi kayada USA da labor retired wing commander R Sriyana Khudol Tarokpa sports shoes amadi retired group captain Taibang Satpa Maitena Pirakpa track suit sing mahiroi singda yenthokiba thoram aduda academy asigi founder retired group captain Khuman Themna
Matam kuina masa masagi service tawduna leiruraba matung asidi thabakta potharaba matam asida khunai asigi damak kari kari tawba yabage amadi tungi afaba yumbirel kaya ama semgalasi haiba wakhalonda ex serviceman khara punsinduna angamangamba tengbang tawnaduna ngasigi academy se hawdokpani mateng tawbiriba ex serviceman pumbabu thagatli haiki the group captain Taibang Sharpa Haikam Lima Indigo captain Mars interest le SB yam no phaba thabak ni ne tomi da sin ne na adu de koi myam se pa para second naraga koi hum likhat ki bali Laisem loan khunai loan amadi nat ki saktam ngak na hingba ngamna ba amasung khunai asigi miyam ge pokpadagi siwa fawgi thabak thauramda tawgudaba amadi tawroidaba singi matangda inat yokhat luptil yolgi andromi fam pangthokre andro purai romba sanglenda pangthokiba miyam gi oiba chowba khana naina ba mifam aduda yolgi vice president longjamcha sanathoi bivana athoiba mithunglen andro gi khulakpa cs sandramai teina thaurampu oina sarugya ki loinana aayca gi president ps gopendro andro panal laisangi luplakpa ph maimu maiteina chingba singna maroiba musing oina sarugya ki famkiba mifam aduda lawkiba waref sing adudi nat ki thauram singda chana chunadaba thabak thauram sing hafchin handaba yelhongaidagi leraklaba nat chanaduna kanglon sing ngaktuna thamnana ba khonaba luhongbada ka hena sading tawdaba awunpot akemo amadi poloi selka hena changhandabana chingba yauri saksa hajanaba tawba kumhai fiong harau kumhai ne yomlaba state asigi miyamna janabi amadi nat kimingda selka hena changhan basina khunai asibu soidana lekha tahle haiba wafam mifam namunna khangmin naraba loinana khunai asigi miyam punamakna subanomba kanba sel ligna sizinabagi janabi semganana ba haiba wafam asida yanaki 38 Assam Rifles na sinduna thasigi taraga mathoidagi kungani thoi fawwa कोइना चटकदबा नेशनल इंटीग्रेशन टूर 38 असम राइफल्स की कमांडिंग ऑफिसर कर्नल प्रशांत सिंह चुंदावटना लमथादुना खोंगसान क्रे सिविक एक्शन प्रोग्राम के मखादा जुरी वांगी कदम तलादगी लमथाकीबा टूर अदुदा जुरी इमा मैरा पाइबी अपुन बलोब जिम्पाल की नुपी तरागनी थोय अमदी नुपा अनि यावना मियोय तराग मरीना सरुग्या की मेजर सुरस अमदी कुंट्रा निपान सुबह असम राइफल्स की पर्सनेल लमजिंगदुना चटकीबा खोंगचट अदुदा शिलचर गुवाहाटी कोलकाता भुवनेश्वर पुरी अमदी सिलोंगी लाइफम सिंह लोइनना लम कोइफम सिंहदा कोइने चटकनी कुंट्रा निपान सुबह असम राइफल्स की कमांडिंग ऑफिसर कर्नल प्रशांत सिंह चुंदावटना मणिपुर अमदी मणिपुर की मपान लैरिबा कल्चर सिंह की खेनब सिंह अमगा मसक खंगननबा मफम अदुगी चटनबी सिंहसु उहनबा सिन चिंगबा कया पांगथोकननबगीदमक खोंगचटनी हाइकी इस मणिपुर को शांत करने के लिए या फिर किसी भी अच्छे काम को शुरू करने के लिए और उसको आगे बढ़ाने के लिए घर में अगर बोलते हैं हमारे यहाँ बोलते हैं कि अगर एक माँ पढ़ी हुई है तो घर में सब पढ़ा लिखा है क्योंकि माँ सबको पढ़ा लेती है तो वही सिस्टम है। अगर आप जिरीबाम से बाहर जाएंगे आप लोग गुवाहाटी जाएगा कलकत्ता जाएगा भुवनेश्वर जाएंगे वहाँ पे देखेंगे वहाँ से जब वापस आएंगे तो आप लोगों को अपने आसपास के बच्चों को अपने आसपास बाकी जो ईमाल हो गए उनको बताना है कि कितना डिफरेंस है हम किस तरीके से रहते हैं वहाँ पे क्या प्रोग्रेस चल रहा है और कैसे हमको भी प्रोग्रेसिव लाइफ जीना है। कपम बैप्टिस्ट चर्च की संडे स्कूल चिल्ड्रन मिनिस्ट्री की गोल्डन जुबली थौराम पांगथोखरे रूटेड इंक्रीज हाइबा थिमदा पांगथोकपा सेलिब्रेशन अदु एससीसी की ओजा टीएस मेरी ग्रेस ना हौदोखिबगा लोइनना चर्च असिगी फास्टर रेवरेंड Ngaru Filiana Monument Maikum Hangdoki Tauramadu Lining Laisholama did not Kiweba Jago Isegi Tauram Kayamasu Pangtoki Islamic Development Youth Club IDYC Hella Bukna Sinduna Mamang Thagi Amadegi Hauduna Hella Bukang Zibung the Chatarakiba Anisuba State Level 5A Side Open Men's Futsal Football Tournament Hella Book Trophy ki winner IDYCV Hella Bukna Oikre Punna Tim Kungamarina Sarugyaduna Chatharakiba Tournament Adugi Final Match ta IDYCV na Kasifa FC Lilongbu Goal Ahum Sinoda Thoiduna winner Oikivani Tournament Roshin Bagi Thoromda MPCC ki President Su Oriba Wangkem Assembly Constituency ki MLA Kaisam Megasandra IDYC ki President MD Islamuddin Kaksing Kendra ki Hani ki MLA Y Surchandra MSPDCL ki Superintending Engineer Muhammad Riyazuddin Khan Manipur High Court ki Advocate Azmal Hussein na Maruiba Musing Wena Sarugya ki Ngasigi final match adugi mamangda MLA ke Megachandrana Mahaki MLA Local Area Development Fund Shaba Islamic Development Youth Club की बिल्डिंग सु संगारम की
Loislakpada maruiba pau amukka hanna pizari. Anobo lengak sembagi wafom laikhai tadre Manipur gi budget parliament ta puthokna naba sem saba hauri hairi. Tourist sport ama oiba khagna tana life ama oiriba kangla gi nongchup thangba gate ki mafam kya da amanga soi tausin bana miyamna hangoiba faunare. Amadi ahanba Vande Bharat sleeper express train Guwahati amasung Kolkata gi marakta chelagani. Hauzik fawbagi onadi Manipuri pau matang sa lojare mireng tabiri ba punamakpo amukka hanna khurumjari.